DESAM sanction very wafam sing khongjang sing si amna chomena khali education se backbone of the society ni adana backbone of society se tasengna ekoina masi mangthokpa andaga karatkan to sumoi ar tasengna harigadi ekoi Manipur se ngasi bobuda em suna sapong budagi satra mahiroi kunai ge to lakpa MSF lakhiba DESAM lakpa tongan tongba satra organization me amu jiti leire tawriba me am sing honari ba sing se mahiroi kunai phalaga di tungi future aduga kunai asi kanmunga uni ha wakal ondu ngasi di adugumba bureaucrat officials sing oigadra natra contractor natra supplier sing oigadra manaraga toribra makoina toriba mayam sing stai koi tasengna lai su tamibagi mafam institution sing sibu karbar gi loisang nu onthok pot adri amaram por mo oi basra mamang da ikoina mase lalobo sogol ede harakani aduga KYK na web operation new gangai pa tana dana aran basing education mari lena basing no to basing unfair means na basing karan tarom basing aragi corruption tarom basing tana dana khut thawa phi tarom poto adumaina masigi se law na warak wate ma yadraga di unlawful organizations sing armed groups sing tarom poto patu Manipur di matik chabaden lawi adu sum pot mayam sing se ikoina ngasidi ikoi tasengna yamna violence and destructive manner da ikoina tabuk toboy wafum natana yamna lawfully constitutionally ngasi di DESAM nas mai tor posting je Manipur laiba mairo loop sangsan organization me amna punna sawga minraga khongjang je mai pang na changaga ekoi gi quantity education na taba quality education porona bkhona bada Manipur iram tam sem na bkhona bada santi leino bkhona bada asobu thodang satra gi organization amo mayam laiba singchina organization amo oina lofom thu e na tajira is mai tham sagi okay yamna ji thank you